thijin-humjinbagi thhabak Asi Loidriphaoba Bosem ki employee Amata atoppa department transfer Touba Yaroi haina DESAM na khanghallakli. Hiramasi Mathakta Democratic Students Alliance of Manipur DESAM Head Office ki Education Secretary na thadorpa General Amana hai. Bosem ki authorities ki Mathakta miyoi ahum na saba Enquiry Committee na Chathariba thijin-humjinbagi thabak ase numit kunni ki manungda loisinggadabani haina Education Department na order thoke. Adubu tha ani pharaklaba fawba Enquiry ase loisinbagi mami ngasi fawba tadre. Lakliba tang kuntraga matoi fawgi manungda Enquiry ase loisinduna maral leba sing cherak pidrapade Bosem ki manungda aranba tauba singe maming matha miyamda fongdoklagane. Board ki ayaba yaudana official kharana niyom ki wangbada thabak tawre haiduna chahi asege May 15 da DESAM na fongdokpa leikre. DESAM ki wafam ase maram chabadagi tha adumaki tang kunda Manipur lenga ki Education Department na miyoi ahum na saba Enquiry Committee ama semkibane. Enquiry ase matam chana loisinbagi mahut Bosem ki official ama huran lanada transfer taunaba Chathariba ase khudakta lepkadabane. Enquiry ase mapung fan loisinduna committee ki report matung ina maran leba sing cherak pidriba fawba Bosem ki official amata transfer Touba Yaroi. Housing transfer taunaba Chathariba ase cherak fanglani haina kibadagi natraga minister chenarakani khanbadagi tauribra haibase chingadaba ngamde. Enquiry ase numit kunnigi manungda loisinduna report lankhalakadabani haibase Education Department na hangchina lawbiu haina General asana makhat tare.